ꯇꯥꯡ 12ꯒꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯟꯇꯥꯅ ꯍꯧꯒꯠꯅꯔꯝꯃꯤ. ꯄꯨꯡ 9 ꯇꯥꯕꯗ ꯗꯔꯕꯥꯔꯒꯤ ꯃꯇꯝ ꯂꯦꯞꯅꯈꯤꯕꯅꯤ. ꯆꯤꯡꯂꯦꯝꯂꯕ ꯊꯧꯔꯝ ꯑꯗꯨꯒꯤꯗꯃꯛ ꯀꯥ ꯄꯨꯝꯅꯃꯛꯇꯨ ꯁꯦꯝ ꯁꯥꯕ ꯇꯥꯈꯤ. ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯖꯣꯕꯔꯥꯖ ꯑꯗꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯂꯦ. ꯃꯔꯝ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦ. ꯃꯍꯥꯛ ꯂꯥꯛꯄꯗ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯨꯕ ꯑꯉꯥꯡꯕ ꯐꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯍꯟꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯇꯨꯡ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥ ꯈꯟꯅꯕ ꯍꯧꯈꯤ. ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯛꯍꯟꯅꯕꯒꯤꯗꯃꯛ ꯏꯀꯣꯟ ꯀꯣꯟꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯅꯕ ꯂꯦꯞꯅꯈꯤ. ꯀꯔꯤꯒꯨꯝꯕ ꯂꯦꯞꯅꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯃꯨꯛ ꯁꯣꯏꯔꯛꯄ ꯇꯥꯔꯕꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯝ ꯀꯌꯥꯒꯤ ꯎꯄꯥꯏ ꯊꯤꯕ ꯇꯥꯔꯝꯃꯤ. ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯕ ꯐꯥꯎꯕ ꯑꯐꯕ ꯐꯣꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯀꯣꯅꯨꯡꯗ ꯖꯣꯕꯔꯥꯖ ꯎꯅꯔꯨꯅꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯊꯥꯔꯝꯃꯤ. ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯁꯔꯀꯥꯔꯒꯤ ꯍꯨꯀꯨꯝꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯃꯥꯒꯤ ꯑꯉꯝꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯖꯣꯕꯔꯥꯖ ꯑꯗꯨꯕꯨ ꯏꯪꯅ ꯇꯞꯅ ꯁꯔꯀꯥꯔꯗ ꯑꯗꯨꯝ ꯆꯪꯖꯍꯟꯅꯕ ꯊꯦꯝꯒꯗꯕꯅꯤ. ꯃꯁꯤ ꯏꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯈꯤ. ꯂꯣꯏꯅꯅ ꯃꯁꯤꯃꯁꯨ ꯍꯥꯏꯔꯨꯒꯗꯕꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯂꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯅꯕ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯠꯇꯦ ꯍꯥꯏꯅ. ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯝꯆꯠꯄꯨ ꯐꯖꯔꯕꯗꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯍꯥꯛ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯂꯒ ꯃꯍꯥꯔꯥꯖꯀꯤ ꯁꯤꯡꯍꯥꯁꯟ ꯐꯪꯕ ꯌꯥꯒꯅꯤ ꯍꯥꯏꯅ. ꯆꯞ ꯆꯥꯅ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯤꯁꯇꯔ ꯁꯤꯝꯁꯟꯒ ꯂꯣꯏꯅꯅ ꯆꯠꯅꯅꯕ ꯊꯧꯅꯥ ꯐꯈꯤꯕ ꯑꯗꯨꯗꯤ ꯈꯣꯏꯕꯤ ꯅꯤꯡꯊꯧꯒꯤ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯜꯂꯨꯕꯒꯨꯝꯕꯅꯤ. ꯃꯍꯥꯛꯅ ꯆꯠꯄ ꯑꯗꯨꯗ ꯃꯥꯒꯤ ꯊꯧꯒꯅꯥꯏ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯣꯏꯅꯈꯤꯗꯦ. ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯑꯣꯏꯔꯝꯒꯗꯕ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗꯤ ꯄꯩꯁꯤꯜꯂꯛꯄ ꯁꯤꯐꯥꯏꯁꯤꯡꯅ ꯄꯤꯛ ꯊꯟꯈ꯭ꯔꯕꯅꯤ. ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯅꯣꯡꯃ ꯁꯤꯐꯥꯏꯒꯤ ꯀꯨꯝꯍꯩ ꯎꯠꯀꯅꯤ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯅꯤꯡꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯥꯏꯁꯤꯡ ꯉꯥꯛꯇꯅꯤ. ꯄꯨꯡ ꯑꯃꯒꯤ ꯃꯇꯝꯗꯒꯤ ꯍꯦꯟꯅ ꯑꯁꯨꯝ ꯀꯨꯏꯊꯅ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯗꯨꯝ ꯎꯔꯦ ꯃꯗꯨꯗꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨ. ꯖꯣꯕꯔꯥꯖ ꯑꯗꯨ ꯊꯪꯒꯩ ꯁꯦꯡꯅꯃꯛ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯇꯝꯃꯤ. ꯑꯍꯥꯟꯕꯃꯛꯇꯗ ꯖꯣꯕꯔꯥꯖ ꯑꯗꯨꯅ ꯊꯣꯔꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯎꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯕꯗ ꯌꯥꯝꯅ ꯑꯔꯨꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯈꯤ ꯍꯥꯏ. ꯃꯃꯩꯊꯪꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗꯒꯤ ꯂꯥꯛꯂꯤꯕ ꯁꯥꯍꯦꯕ ꯑꯅꯤꯗꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯖꯣꯕꯔꯥꯖ ꯑꯗꯨ ꯍꯤꯞꯄ ꯌꯥꯕ ꯗꯣꯂꯥꯏ ꯑꯃꯗ ꯍꯥꯞꯂꯒ ꯃꯍꯥꯛ ꯃꯁꯥꯕꯨ ꯄꯨꯊꯍꯜꯂꯛꯈꯤ ꯃꯥꯜꯂꯦ. ꯄꯨꯊꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯋꯥꯈꯤ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯂꯥꯏꯍꯧꯁꯨ ꯀꯟꯅ ꯍꯧꯏ ꯍꯥꯏꯕꯁꯤꯅꯤ. ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯆꯠꯂꯨꯗ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯤꯁꯇꯔ ꯃꯦꯜꯚꯤꯜꯁꯨ ꯀꯣꯍꯤꯃꯥ ꯌꯧꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯍꯥꯛꯅ ꯃꯥꯏꯜ 10 ꯂꯥꯞꯅ ꯂꯩꯕ ꯁꯦꯛꯃꯥꯏ ꯐꯥꯎꯕ ꯆꯠꯈꯤꯕ ꯄꯥꯝꯖꯈꯤ. ꯑꯩꯒꯤ ꯅꯨꯄꯥꯅꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯦꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯊꯅꯕ ꯍꯣꯠꯅꯈꯤ. ꯑꯩꯍꯥꯛꯅꯁꯨ ꯏꯄꯨꯔꯣꯏꯕꯅ ꯊꯦꯝꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯊꯕꯛ ꯃꯔꯝꯁꯤꯡ ꯀꯌꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯨꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯇꯥꯟꯖꯥ ꯑꯃꯅꯤ. ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯀꯔꯝꯅ ꯂꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯀꯔꯤꯁꯨ ꯑꯔꯦꯞꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯦꯖꯤꯗꯦꯟꯁꯤꯒꯤ ꯁꯤꯔꯤꯗ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯌꯦꯡꯈꯤꯕ ꯀꯨꯂꯤꯁꯁꯤꯡꯅ ꯃꯦꯜꯚꯤꯜꯒꯤ ꯄꯣꯠ ꯆꯩ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯈꯤꯕ ꯑꯃꯁꯨꯡ ꯃꯥꯅ ꯆꯠꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯄꯟꯊꯕꯤꯈꯣ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯑꯩꯍꯥꯛ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯁꯤꯡꯂꯤ. ꯃꯤꯁꯇꯔ ꯃꯦꯜꯚꯤꯜꯅ ꯈꯨꯝꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯤ. ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯤꯁꯦꯁ ꯒ꯭ꯔꯤꯝꯋꯨꯗ.
ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ. ꯑꯩꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯐꯥꯕ ꯌꯥꯕ ꯑꯗꯨꯈꯛꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯅꯠꯆꯗꯦ. ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ. ꯀꯤꯕꯤꯔꯨꯒꯅꯨ. ꯑꯁꯨꯝꯅ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯕꯤꯗꯥꯏ ꯇꯧꯅꯗꯨꯅ ꯆꯠꯈꯤ. ꯃꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗꯅ ꯃꯥ ꯃꯊꯟꯇ ꯃꯇꯧ ꯑꯁꯨꯝꯅ ꯆꯠꯈꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯊꯤꯜ ꯑꯗꯨꯃ ꯑꯗꯨꯝ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ. ꯖꯣꯕꯔꯥꯖꯀ ꯃꯔꯤ ꯂꯩꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯄꯨꯡ 7 ꯋꯥꯏꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛꯀꯤ ꯋꯥꯊꯣꯛ ꯑꯗꯨ ꯍꯦꯟꯅ ꯀꯟꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯛꯂꯦ. ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯔꯤꯕ ꯑꯃꯠꯇ ꯑꯣꯏꯕ ꯂꯝꯕꯤꯗꯤ ꯊꯦꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯤꯐꯥꯏꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯑꯉꯝ ꯇꯥꯟꯕ ꯑꯁꯤꯅꯤ. ꯇꯁꯦꯡꯅꯃꯛ ꯈꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯥꯟꯒꯤ ꯐꯤꯕꯝꯅꯤ ꯍꯥꯏꯕ ꯌꯥꯔꯦ. ꯑꯩꯉꯣꯟꯗꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯀꯤꯕ ꯋꯥꯈꯜꯅ ꯄꯤꯛ ꯊꯜꯂꯛꯄꯒꯨꯝ ꯇꯧꯈꯤ. ꯑꯣꯏꯊꯣꯛꯄ ꯌꯥꯅ ꯂꯥꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯄꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯈꯤꯕ ꯆꯔꯥꯡꯅꯕ ꯑꯗꯨ ꯑꯩꯗꯤ ꯐꯥꯎꯕ ꯉꯝꯈꯤꯗꯦ. ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨꯁꯨ ꯌꯦꯡꯈꯤꯕꯗ ꯃꯤ ꯂꯩꯇ꯭ꯔꯕ ꯊꯥꯗꯣꯛꯅꯔꯕ ꯃꯐꯝ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ. ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯑꯗꯨꯒꯨꯝꯕ ꯄꯨꯡꯖꯥꯒꯤ ꯃꯇꯝꯗꯗꯤ ꯃꯤ ꯌꯥꯝꯅ ꯆꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯖꯤꯕ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥ ꯑꯁꯤ ꯂꯩꯆꯤꯜꯅ ꯄꯨꯝꯀꯨꯞ ꯀꯨꯞꯁꯤꯟꯈꯤ. ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯆꯥꯎꯔꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯍꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤꯕ ꯃꯔꯛ ꯑꯗꯨꯗ ꯑꯔꯪꯕ ꯅꯣꯡꯊꯥꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯨꯞꯂꯛꯈꯤ, ꯈꯥꯛ ꯂꯥꯎꯈꯤ. ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯆꯃꯝꯅꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯏꯊꯟꯇ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯖꯈꯤ. ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯤꯅꯥꯏ ꯀꯌꯥꯃꯔꯨꯝ ꯑꯗꯨꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯅ ꯃꯍꯩ ꯇꯥꯛꯂꯝꯗꯅ ꯄꯪꯆꯠꯇ ꯆꯠꯅꯈ꯭ꯔꯦ. ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯈꯤꯕꯗꯤ ꯑꯩꯒꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯑꯌꯥ ꯑꯗꯨꯅꯤ. ꯃꯍꯥꯛꯇꯤ ꯑꯩꯒ ꯆꯍꯤ ꯀꯌꯥ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ. ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯁꯨ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯂꯕꯤꯅꯤ. ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯐꯪꯈꯤꯕꯗ ꯃꯍꯥꯛ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯆꯪꯖꯐꯝ ꯂꯧꯔꯝꯒꯗꯕ ꯑꯁꯤꯕꯨ? ꯃꯍꯥꯛꯇꯤ ꯌꯦꯛꯅꯕꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ. ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ. ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯁꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯈꯪꯕ ꯃꯥꯅ ꯆꯦꯟꯁꯤꯟꯖꯔꯨꯕ ꯌꯥꯕ ꯀꯅꯥꯒꯨꯝꯕ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯂꯩꯖꯗꯕꯅꯤ. ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ. ꯃꯍꯥꯛ ꯂꯝ ꯑꯃꯒꯤ ꯃꯤꯑꯣꯏꯅꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯁꯨꯅꯤ. ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛ ꯀꯅꯥꯁꯨ ꯅꯠꯇꯦ. ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗ ꯑꯩꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕꯁꯤ ꯑꯐꯕ ꯅꯠꯇ꯭ꯔꯦ. ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯝꯖꯕ ꯇꯧꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯅꯕ ꯌꯥꯕ ꯊꯥꯛ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯅ ꯍꯣꯠꯅꯖꯕ ꯇꯥꯕꯅꯤ. ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯌꯥꯆꯪꯕꯗ ꯆꯥꯒꯗꯕ ꯆꯥꯛꯂꯦꯟ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯇꯩ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯗ ꯚꯥꯞ ꯇꯥꯍꯜꯂꯝꯃꯤ. ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯒ ꯑꯇꯣꯞꯄ ꯃꯈꯣꯏ ꯑꯍꯨꯝꯒꯗꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯐꯥꯎꯕ ꯅꯨꯡꯉꯥꯏꯊꯣꯛꯅ ꯕ꯭ꯔꯤꯖꯀꯨꯝꯕ ꯇꯥꯁ ꯃꯈꯜ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ. ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ. ꯑꯩꯍꯥꯛ ꯆꯥꯛꯁꯪꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯦ. ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯏꯊꯟꯇ ꯉꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ. ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯊꯧꯔꯥꯡꯁꯨ ꯇꯧꯕ ꯇꯥꯔꯝꯃꯤ. ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯈꯔ ꯑꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯗꯒꯤ ꯐꯪꯕ ꯌꯥꯕ ꯊꯕꯛ ꯃꯈꯩ ꯐꯪꯍꯧꯅꯕ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯍꯧꯔꯦ. ꯑꯍꯤꯡ ꯑꯗꯨꯗ ꯊꯛꯄ ꯌꯥꯕ ꯏꯟꯁꯥꯡ ꯃꯍꯤ ꯆꯥꯡ ꯌꯥꯝꯅ ꯁꯦꯝꯈꯤ. ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯗꯨ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯈꯟꯕꯗꯒꯤ. ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯁꯨ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝꯁꯨ ꯆꯥꯅꯅꯕ ꯊꯣꯡꯗꯣꯛꯇꯨꯅ ꯊꯝꯍꯧꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯑꯍꯤꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯕꯒꯨꯝ ꯂꯩꯅꯈꯤ. ꯑꯩꯗꯤ ꯁꯨꯛꯉꯥꯡ ꯉꯥꯡꯅꯤꯡꯈꯤꯗ꯭ꯔꯦ. ꯃꯤ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯈꯠꯃꯟꯈꯤꯕꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯇꯧꯕꯒꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯔꯤꯁꯨ ꯅꯣꯛꯈꯦꯕ ꯉꯝꯅꯈꯤꯗꯦ.
mayam sak chaba loinakibada aihak ngaihaktang pothajakhi ai sasu ipa pakhatpa pukning sontharakpa amasung ithanta ngaibagi wakhal phaurakba adudi lan soknabana makhoigi sinpham moiraba hayeng ayuk pungai duna leiriba makhoi adugadi aihakka yamna paknadraba ama oirami England gi amasung mafam aduda leihoba mi pumnamakki wakhalna aigi pukning asida sangu sangu pairakhe karigumbada khallubaga amuk sungai makhoina aikhoibu uba thoklaba amasung aikhoina isada oiriba khudong thibagi akiba se makhoisu khanglamlabade makhoina kari haigadauriba asigumlaba matam asida aihakna mafam asida leihobagi damak aigi puroibagi wakhalda onthokna nungai khidabane aina leihobagi wafam ama palluba matamda mahakna yakhiba adugidamak mahak masana masamakpu maral sijakhi tawbagidi aihak isana yaningna leihokhiba oirabasu asi phawbadasu tasengnamak sathiba poloi amagi wakhaldi aigi manglanda leikhide aikhoina asa tawkhibadi jobaras adusu ningthina lan thengnagani haibasini achumbamak sifai amasung officer singna khanbasu jobaras ki maikaidagi safu kanna mayong yabagi thabak torakani haibasini aigi puroibana isam samna wajabadi aikhoigi yom adu thugai biragadra amasung mal chang manghan takhangadra haibasi natana aikhoi isagi maramda ka hena kibagi wakhaldi karima takhan kiba leite numit adu tang kun humdoi gi ahingni Manipur gi jagoi tawgani hainasu aikhoina lepkhiba adubu leinariba phibam adudadi jagoi tawgadaba nupi masa sing adu lakkadaba malamde Mr. Brackenberry-na chak chaba loiraga magi banjo adu khongna nokning bei sei saktuna aikhoi bu nungai halame mathange yuktadi pung ahumda hogat nagadaba oibana aikhoi pumnamak nganna tumnaba honare ahing adu nungsiraba thabal nangalame aigi puroibaga aikhoi anidi atithi sing adu chanakhraba matungda hangat handa sum aikhoi ingkol aduda chattuna le aingonda pothafam khangjadaba nungai jadaba wakhal amana adum khudum chalame aigi puroibanadi mahak nangamjaba aibu pukning leita hannaba honakhi aingonda thajahanki madudi aikhoi karisu asoi angam leiroi haina aikhoi imungda changlasira haina khanarakpa matamda thongalda puriba santri aduga kanagumba amaga muknarakhi minute kharagi matungda konungdagi tharakpa manipuri ama changlakle mahakna hanglaribadi aikhoi jagoi yengadra haibasini aduga masimasu hairami madudi karigumba aikoina jagoi yengninglabadi jagoi sagadabi leisabi sing adu mapangi sorok tangairi haina matam adu thengmallabanina jagoi gi wafam adu khalluba yadre haina mangonda thangai sengna hairabada pau purakpa nupa adu hankirami aikoi gi mafam adu yengthoknaba amasung kari sem saribage haibadu khangdoklunaba haiduna nupa adu bu tharakpani haibasi aikoina thajanakhi maram asimakna mahakna pangthok ningbadu oiramba tarabadi mahak sathina ningba kaigani maramdi matam maduda mafam maduda leiba mi pumnamakti loina tumkhun tanakhrabani tumdriba haibabu aigi puroibaga aigadani aikoi anigi thabalgi mangalda thengna sum ingkholda koithokpasi mahausani asumna numit adusu aikoi anidang leiramba adudi mahusagi oidaba natte maroina yumgi maning thangba maikaida ahenba santri kharadi ngak senbagi thabak puri chief commissioner ama leirabanina hanadagi khara henkatna ngak senbadi chapchaba maram amane akonbadadi aikoi anisu imungda sangsile amana prithvi asida ikon konba aroiba hingni haibadu karigomba amatta khangdana mahusagi mawongda tumnaba atopa mana quarter guard leiriba domdagi yerakpa pungja masing thiduna ahing mitchen khangna
mathang nongalakpada kari oigadage haibagi wakalda ngaktuna leiba. Aidi ahing chuppa aduma mit kakla matawisinba ngamkide. Aigi laibaktasu Manipur da aina lenjaba akonba hingdi maduna oyu tamkhrabane. Nongyai matung pung 6 tarakle. Aigi puroibabu hodoklame. Aikoi pumnamak haugatpa matam oire haina khangalame. Nong madugi tawgadaba thabaksing adu haure. Ayukadusu hingmana loi. Mambasu yamna mamme. Ehak prapna phi sesille. Arumba achinba ningtham thagi phijetne. Pung 3 makhairom tarakpada breakfast oina arai bai yerum kharaga double roti machet kharada makhan tairaga chaminare. Atai officer singdi magi kem singda chanaraga chatkre. Aduga makhoi singna karamba matamda nongmai kapsinba horunaba chatkibage haibadu ehak khanghodre. Aigi puroibadi Colonel Skin galoinaki khallubada ehak wajai. Maramdi mahakti aikhoigi residency da panduna leijabane. Adubo mahak micham mama oirabasu chatkhiba aduda atai sing adugumna thabakta chap chana pukning changkhibagum tawi. Aduna aishu afaba aduta khanjaba tai. Mr. Quinton, Mr. Cousins amasung aikhoi ahumdi Telegraph office ta chatkhi. Sorok aduda sumdring thauraga akoibada leiba mafamni. Residency dagi saurakna girls ahum lom lapa mafamda leibani. Chekchinna kanna sabo office ni. Yumfam adusu nungini. Aduga hek onsinnaba maikaidasu chap manaba yum amale. Madudi aigi puroibana magi office oina sizine. Madugi makha thangba tangkhaigi saruk amadi sana lupa thampham treasury ni. Mafam asidani aikhoina phibam lauduna leikhiba. Bharat Sarkar da thokliba maram pumnamakki pau pikhinaba Telegraph office asida laklaga Chief Commissioner gi secretary oiba Cousins na telegram adu pisilingai babu sing aduna telegram adu thakiba yenglingai da ihan hanbo oina konung lomdagi nongmai makhol takhi. Adudagi mathang kapnarakle matam maduda khangle lan haibadu thokle haibasi. Nong khara ngalakpaga loinana ayukki mangalna akoibada leiramba amambasing adu tanthokre. Thangai singna kari thoklibano haibadu khangdokpada aikhoida yamna luna thokpagum tawki. Konungda nongmai kapakpade ehak kayarak toina takhrabani. Adubo hojikti hena sathiba lila makhal ama sanabada nakalani makki nungsinaraba miyoi singda asiana thoklabra haibadu khanbada oithoktabagum tawni. Telegram marol adu thaba tangkhai chalakpa matamda ikhang khanghodana aikhoigi kuning mapada leiba thongnau adu nongmai guli amana haijillaktuna panbada aikhoi khangprek khangkhibani. Thongnau gi mingsel adu machet pumchai chaina kairaga mayoknabada leiba phaklang aduda pankhi. Ai akibana khudum chankhi. Thunamak mafam adu thadoktuna nunggi yumpham adugi makhada asoya ngam pumnamak ngakthokhtuna phibam chana leire. Mr. Cousins adu yum tana lakpada matam khara changkhre. Mahak konunggi chekpal manungda tawriba sing adu uba phangbra haiduna yumthak aduda kakhalubani. Adubo oithoktre. Aikhoina attack tawri haiba khangba Jobaraj ki yum adudi khara lapna leiba amasung yum kharana su khanjenna leibanina amatta uba phangkide. Mahakki yumdi konunggi mapang thangba chekpan manaktuda leibani. Aikhoigi mi singna mafam adu yawbadi matam ichang changkhidabagum tawi. Konunggi apunba mafam adudi chekpal kayana lanban oina ngakthokhtuna lei. Maharashna leiriba mafam adudi chekpal mangana khajale. Mapali thangbadu yamna kaire wangsu wangde. Manung thangba sing adudi yamna akanba oiri chekna sai amasung lanban sing adudagi tumthorakpa saruk yawi. Aduga makhoi sing aduna konunggi manung thangba saruk adubu maikai marida koiselle. Mapali thangba chekpal adugi nakal ahumde khong amasule. Yamna luba amasung yamna supakpa.
Sahi khudingi hiyang tanaribasu mafam asidani. Adugumba harau kumai thodok-sing adugidamakta ising khong adu napi singbi sengdoktuna matam pumnamakta taru tanana thammi. Apunba lanban-sing adu asigumba maong amada sai madudi British na Brahma lausindringai mamangda atay lamgi lanmi kaya na yeknabagi wakhalda Manipur da hek landarakpasing adu athingba piduna mayoknaba ngamnaba haiduna. Aduna kanagumbana landarakpa kangbu amabu irai-lai na athingba piba ngamba mafamdi lanban-sing asini. Karigumbada makhoi adubu thugaiba ngamnaba achauba nongmai-sing purakpa natrabadi. Manipuri singsu kuzukhulai atay nongmai na chingba fajana yawi. Maharaj kisu achauba nongmai tok mari laiki. Madu mahaki mapabung na haukraba matamda pangthokkiba afaba thabakkidamak aikoigi government na makoida khudol tawkhibani. Jobras adudi mapung phana nongmai achaubudo sijinnaba amadi kapa hibani. Aina suhana haijakraba thodok amada aikoibu nungai hanabagidamak mahak masana nongmai sing adu kapa aikoina ukrabani. Maram maduna matang chaba lakpa matamda nongmai sing adugi mang takhanba ngambagi mapanggal adu aikoigi mayokta sijinabagi su mapung phana mahakna khanglamgani haibasi aikoina khangi. Nongmai makol tariba Jobras na leiba yum adugi akoibada kari thoklibage haibadudi aikoigi residency da leihauba mi singnadi tasengnamak karisu khangba ngamnamda. Marak-marakta haidorakpa gulina aikoigi kokthakta pairakpada aikoi Telegraph office ta phamthaduna le. Aina khanbada matam adudadi yamna pakhatpaga loinana wakhal leitanadrabani. Mafam aduda ngakleba piktak pa gurkha sing adudi thongal adugi wangmada leiriba sorok aduda toina chenthokhtuna tawriba sing adu khangnanaba honai. Makhoi tuminna masa khingdana khak leite. Pung 10:30 tarakpada Eigi puroiba halakhi. Hek halakpaga treasury da paisinduna thammiba nongmai maru sing adu lauba lakhi. Mahak minute kharadamak palami. Aingonda wari kharadi sarami. Colonel Skinga amuk hana chatkibadugi mamangda. Fajana kapnaraba matungda Jobras ki yum adu khudum chansille. Amasung thongal adusu aikoigi mi kharana paisinduna leire. Bandi oinasu yamna phare haibana chingba aingonda tamlami. Aina kanagumba sokpa panba yaubra haina hangbada mahakna khumki. Lieutenant Brackenberry gi maramda kari no yamna haine. Kanana sumagi laifam khangde. Karana mahak sire su hai. Aikoi magi maramda yamna langtakna ki. Aigi puroibanadi pumnamak adu sengdaba ngaktani. Mahak karisu tauram loi haina phongdoklami. Tasengnamak mahak karisu tauramdaba oisanu haina aikoina khanjaki. Pung 12 tarakpa adwaida Mr. Quinton ga aikoyani yum yaunaba lakle. Laktringaigi mamangda mahakna telegram adu Bharat Sarkar yaukinaba amuk khana honaki. Adubu maikai pumnamakta Telegraph ki mari kakthatre haiba khanglakpadagidi Telegram tawduna pau pibagi asa pumba thadokle. Matam mado aikoisu chak yamna lamlami. Aikoi kana amatasu pung 3 tabada aping aphai oina chak chanakhibado natana kari amata hena chadribani. Hojik cha saba kharaga bread machet anigi mayaida makhan teibaduga chabadi kaya da nungaire. Adugi matungda ai yumgi akoibado thungna muktang yengthoi. Minai amani di leiri makhoisu yamna kiraba male. Asoya ngam thokhan biganu haina makhoi lai pumnamakta khurumjai. Haidorakpa guli amani na yumgi phaklang pali. Adu phawbudi yumgi phaklang sing adu khara kaiduna tarakpa natana ataidi mahausagi adum leiri. Mayam chak chabagi thorang sing adu silamlaga pung amaromgi matungda aikoi amuk Telegraph office ta halaklami. Aikoigi chak thongba nupa adusu yum thadoktuna chatkiramle. Adubo aikoigi thoganai nupa aduna aihakka thabak pumnamak mawong tanaba amuk sille. Telegraph office ta amuk lakpadadi aigi pananaba lairik ama pusalai. Amasung pung amaromgi matamdi
ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯅꯦꯜ ꯁ꯭ꯀꯤꯟ ꯑꯃꯁꯨꯡ ꯑꯇꯩ ꯑꯣꯐꯤꯁꯥꯔ ꯈꯔꯒ ꯑꯩꯒꯤ ꯅꯨꯄꯥꯒꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯄꯃꯛꯀ ꯑꯩꯈꯣꯏꯅ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯃꯑꯣꯡ ꯈꯔꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯄꯥꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃ ꯆꯠꯊꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯄꯨꯝꯅꯃꯛꯁꯨ ꯄꯨꯂꯞ ꯌꯥꯝꯅ ꯂꯨꯕꯒꯤ ꯃꯑꯣꯡꯗ ꯆꯤꯛꯊꯅ ꯋꯥꯔꯤ ꯁꯥꯅꯩ ꯑꯃꯁꯨꯡ ꯊꯕꯛ ꯊꯧꯁꯤꯜ ꯑꯗꯨꯗ ꯃꯈꯣꯏ ꯆꯞ ꯆꯥꯅ ꯄꯦꯟꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯔꯦꯖꯤꯗꯦꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯅꯔꯦ, ꯃꯤꯁꯇꯔ ꯁꯤꯝꯁꯟ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯕꯆꯔ ꯅꯠꯇꯅ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯖꯨꯕꯔꯥꯖꯀꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯕ꯭ꯔꯦꯀꯟꯕꯦꯔꯤꯗꯤ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯃꯈꯩ ꯃꯐꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯦꯝꯍꯜꯂꯒ ꯊꯤꯟꯍꯟꯈꯤꯅꯕ ꯌꯥꯊꯪ ꯇꯧꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯆꯥꯛ ꯆꯥꯐꯝ ꯀꯥꯒ ꯊꯪꯅꯅ ꯂꯩꯕ ꯀꯥ ꯃꯆꯥ ꯑꯗꯨꯗ ꯆꯠꯂꯒ ꯃꯈꯟ ꯇꯩꯕ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯀꯛꯇꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯁꯦꯝꯕ ꯍꯧꯔꯝꯃꯤ꯫ ꯃꯤꯅꯥꯏꯁꯤꯡꯁꯨ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯃꯁꯥꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯕ ꯇꯥꯔꯦ, ꯅꯠꯇ꯭ꯔꯒ ꯇꯣꯛꯄ ꯇꯥꯔꯦ꯫ ꯃꯤꯅꯤꯠ 10ꯔꯣꯝꯒꯤ ꯃꯇꯝꯗꯤ ꯌꯥꯝꯅ ꯆꯤꯟꯅ ꯑꯩꯍꯥꯛ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯅ ꯑꯩꯕꯨ ꯄꯥꯈꯠꯍꯟꯈꯤ꯫ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯂꯩꯕ ꯃꯤꯍꯨꯠ ꯊꯣꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯃꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯇꯦꯂꯤꯒ꯭ꯔꯥꯐ ꯑꯣꯐꯤꯁꯇ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗꯒꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯀꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯇꯥꯈꯤ꯫ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯑꯅꯤꯗ ꯃꯈꯟ ꯇꯩꯔꯒ ꯆꯞꯁꯤꯟꯗꯨꯅ ꯁꯦꯝꯕꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯍꯥꯛ ꯆꯥꯛ ꯆꯥꯐꯝ ꯀꯥꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯣꯐꯤꯁꯥꯔ ꯄꯨꯝꯅꯃꯛꯇꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯂꯦ꯫ ꯔꯦꯖꯤꯗꯦꯟꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕꯔꯣꯝꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯎꯄꯥꯛꯅ ꯁꯤꯠꯇꯨꯅ ꯆꯪꯂꯛꯂꯒ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯃꯁꯨꯡ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯥꯒꯥ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏ ꯈꯪꯍꯟꯗꯅ ꯂꯣꯠꯂꯨꯕꯅꯤ꯫ ꯌꯥꯝꯅ ꯁꯤꯡꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯈ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯌꯨꯛꯇ ꯂꯧꯁꯤꯟꯈ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯃꯐꯝꯁꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕ ꯃꯔꯝꯅ꯫ ꯔꯦꯖꯤꯗꯦꯟꯁꯤ, ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯁꯤꯐꯥꯏꯒꯤ ꯀꯦꯝꯞꯇ ꯁꯟꯇ꯭ꯔꯤ ꯌꯥꯝꯅ ꯂꯩꯈꯤꯗꯕꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯃꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯩ ꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯅꯥꯒꯥ ꯈꯨꯡꯒꯪ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤ꯫ ꯅꯣꯡꯃꯩ ꯒꯨꯂꯤꯁꯤꯡꯅ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯃꯁꯨꯡ ꯆꯥꯛ ꯆꯥꯐꯝ ꯀꯥꯒꯤ ꯊꯣꯡꯁꯤꯡ ꯀꯞꯈꯥꯏꯔꯛꯇꯨꯅ ꯐꯛꯂꯥꯡꯒꯤ ꯄꯣꯠ ꯊꯝꯐꯝꯗ ꯂꯩꯔꯤꯕ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯄꯣꯠ ꯆꯩ, ꯂꯤꯛꯂꯤ, ꯒ꯭ꯂꯥꯁꯅꯆꯤꯡꯕ ꯑꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯖꯤꯗꯦꯟꯁꯤꯒꯤ ꯃꯥꯡꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯁꯤꯜꯂꯛꯄ ꯃꯔꯝꯅ ꯌꯨꯝ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅ ꯂꯩꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯠꯄ ꯃꯐꯝꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯋꯥꯆꯦꯠꯅ ꯈꯥꯔꯒ ꯋꯥꯏ ꯇꯩꯁꯟꯕꯅꯤꯅ ꯀꯔꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯃꯐꯝ ꯑꯣꯏꯔꯝꯗꯦ꯫ ꯏꯃꯨꯡ ꯂꯩꯃꯥꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯨꯡꯅ ꯁꯥꯕ ꯀꯥ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯑꯩꯍꯥꯛ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯧꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯑꯩꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯈꯤ, ꯍꯞꯇꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯀꯌꯥ ꯑꯁꯨꯝ ꯈꯟꯅꯕꯗ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯀꯥꯆꯤꯟ ꯑꯃ ꯂꯩꯃꯥꯏꯒꯤ ꯃꯈꯥꯗ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯈꯤꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯅꯤꯡꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯆꯨꯝꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯕ ꯑꯀꯤꯕ ꯑꯗꯨ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ꯫ ꯇꯥꯂꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯑꯣꯏꯔꯛꯂꯤꯕ ꯃꯥꯡ ꯇꯥꯛꯄꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯔꯕꯗꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯇꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯒꯨꯂꯤꯁꯤꯡꯅ ꯀꯥꯁꯤꯡ ꯑꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯂꯒ ꯑꯌꯥꯝꯕ ꯄꯣꯠ ꯀꯌꯥ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯐꯣꯇꯣ, ꯒꯝꯂꯥ ꯑꯃꯁꯨꯡ ꯌꯥꯟꯗꯨꯅ ꯊꯝꯕ ꯃꯤꯡꯁꯦꯜ, ꯇꯁꯕꯤꯔꯁꯤꯡ꯫ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯌꯨꯝꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯣꯔ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯒ ꯑꯩꯒꯤꯗꯃꯛ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯤꯔꯕꯒꯨꯝ ꯎꯈꯤ꯫ ꯑꯩꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯀꯟꯖꯅꯕꯒꯤ ꯁꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯈꯤꯗ꯭ꯔꯦ꯫
ꯑꯩꯒꯤ ꯑꯣꯏꯖꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯄꯨꯂꯞ ꯈꯣꯝꯖꯤꯟꯖꯔꯒ ꯗꯔꯕꯥꯔꯒꯤ ꯀꯥ ꯑꯗꯨꯗ ꯊꯝꯂꯨꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯔꯕꯥꯔꯒꯤ ꯀꯥ ꯑꯗꯨꯃꯗꯤ ꯁꯨꯞꯅꯇꯒꯤ ꯊꯣꯡꯅꯥꯎꯅ ꯄꯥꯟꯕ ꯃꯤꯡꯁꯦꯜ ꯑꯃꯠꯇꯃꯛ ꯀꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯨꯒꯗꯕꯗꯨ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯃꯩ ꯍꯧꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯅꯣꯡꯃꯩ ꯒꯨꯂꯤꯁꯤꯡꯅ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯣꯡ ꯆꯨꯕꯒꯨꯝ ꯐꯥꯎꯖꯤꯜꯂꯛꯂꯦ꯫ ꯑꯆꯧꯕ ꯇꯣꯞ ꯅꯣꯡꯃꯩꯅ ꯑꯩꯈꯣꯏꯒꯤꯗ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗꯤ ꯄꯨꯡ 4:30 ꯇꯥꯔꯝꯂꯒꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯗꯦꯟꯁꯤ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯄꯥꯏ ꯄꯨꯝꯅꯃꯛ ꯊꯨꯝꯖꯤꯜꯂꯛꯄꯁꯤ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯧꯁꯤꯟꯈ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯊꯪꯕ ꯆꯦꯛꯄꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯔꯦꯖꯤꯗꯦꯟꯁꯤꯔꯣꯝꯗ ꯄꯨꯔꯛꯄ ꯇꯥꯈꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇꯒꯤ ꯑꯁꯣꯛꯄ ꯃꯤ ꯊꯤꯔꯒ ꯂꯧꯁꯤꯜꯂꯨꯕ ꯇꯥꯏ ꯑꯃꯁꯨꯡ ꯔꯦꯖꯤꯗꯦꯟꯁꯤꯗꯒꯤ ꯂꯥꯞꯇꯛꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯐꯇꯅꯦꯟꯠ ꯕ꯭ꯔꯦꯀꯟꯕꯦꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯇꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯥꯞꯅꯕ ꯍꯧꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯌꯨꯕꯔꯥꯖꯀꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯆꯦꯛꯄꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯂꯨꯕꯗꯒꯤ ꯌꯦꯛꯅꯕꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯨꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯟ ꯆꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯤꯔꯝꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯇꯠꯄ ꯂꯩꯇꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯅꯔꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯒꯗꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯁꯛ ꯑꯣꯏꯈꯤꯕꯅꯤ꯫ ꯁꯤꯐꯥꯏ ꯈꯔꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯂꯨꯅꯕ ꯂꯥꯛꯅꯈꯤ ꯑꯃꯁꯨꯡ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯇꯦꯡꯕꯥꯡꯕꯤꯈꯤꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯁꯤꯕ ꯌꯥꯅ ꯁꯣꯛꯈꯤ꯫ ꯀꯣꯟꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕꯗꯣ꯫ ꯃꯥꯒꯤ ꯑꯌꯥꯝꯕ ꯍꯛꯆꯥꯡꯒꯤ ꯃꯐꯝꯁꯤꯡꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯍꯜꯂꯤ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯌꯨꯛꯇ ꯀꯥꯞꯈꯤꯕ ꯑꯆꯧꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯩꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯌꯨꯕꯔꯥꯖꯀꯤ ꯃꯌꯨꯝꯗꯒꯤ ꯀꯦꯞꯇꯦꯟ ꯕꯆꯔꯒꯤ ꯀꯥꯡꯕꯨꯅ ꯃꯗꯨ ꯇꯛꯊꯣꯛꯅꯕ ꯀꯥꯞꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯈꯔ ꯂꯥꯞꯅ ꯇꯥꯕ ꯃꯔꯝꯅ ꯀꯌꯥꯝ ꯑꯀꯤꯕ ꯃꯁꯛꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯃꯛꯇꯗ ꯍꯦꯛ ꯀꯥꯞꯁꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯖꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯥꯏ ꯃꯈꯥꯗ ꯂꯩꯕ ꯀꯥꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯑꯣꯡ ꯇꯥꯕ ꯇꯥꯗꯕ ꯂꯥꯏꯌꯦꯡꯁꯪ ꯑꯃꯁꯨ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯤꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯗꯦꯟꯁꯤꯗ ꯂꯩꯕ ꯑꯁꯣꯛꯄꯁꯤꯡ ꯄꯨꯁꯤꯜꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗꯤ ꯂꯩꯕꯥꯛ, ꯁꯨꯅꯨ ꯑꯃꯁꯨꯡ ꯂꯩꯉꯣꯏꯅ ꯋꯥꯏ ꯇꯩꯕꯅꯤ꯫ ꯒꯨꯂꯤ ꯐꯥꯎꯔꯣꯏꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯄꯥꯛ ꯑꯄꯥꯛꯄ ꯐꯤ ꯑꯃꯁꯨꯡ ꯀꯝꯕꯜꯅꯆꯤꯡꯕ ꯀꯥꯟꯅꯒꯅꯤ ꯈꯟꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯈꯥꯗ ꯄꯨꯊꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕꯒꯤ ꯃꯆꯦꯠꯁꯤꯡꯅ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯌꯨꯝ ꯑꯃꯁꯨꯡ ꯃꯗꯨꯗ ꯀꯨꯞꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯃꯩ ꯊꯥꯗꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯂꯥꯏꯕꯛ ꯐꯕꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯌꯥꯝꯕ ꯌꯨꯝꯊꯛ ꯑꯗꯨ ꯂꯥꯟꯅ ꯄꯥꯏꯈ꯭ꯔꯒ ꯃꯅꯤꯡꯗ ꯂꯩꯕ ꯏꯪꯈꯣꯜ ꯑꯗꯨ ꯌꯧꯈꯤ ꯑꯃꯁꯨꯡ ꯃꯗꯨꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯔꯦꯞꯄ ꯂꯩꯇꯅ ꯀꯥꯞꯅꯔꯤꯕ ꯅꯣꯡꯃꯩ ꯃꯈꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯑꯆꯧꯕ ꯀꯌꯥ ꯀꯥꯞꯄꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯅꯥ ꯌꯩꯁꯤꯟꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯔꯦ ꯈꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯑꯃꯔꯣꯝꯗꯗꯤ ꯆꯞ ꯆꯥꯅ ꯐꯠꯇ꯭ꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯄꯣꯛꯈꯤꯗꯦ꯫ ꯑꯀꯤꯕꯅ ꯑꯩꯍꯥꯛ ꯄꯨꯡꯄꯪ ꯄꯪꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯊꯕꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯨꯈꯟ ꯈꯜꯂꯨꯕ ꯇꯧꯗꯅ ꯑꯩ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛꯈꯔ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯆꯔꯛꯈꯤ ꯑꯃꯁꯨꯡ ꯑꯇꯩꯁꯤꯡ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯑꯩꯅ ꯇꯥꯔꯦ ꯃꯗꯨꯗꯤ
asokpa mi pumnamak yum aduda pusalaklagani maramdi makoina leiriba hospital adu lalak aduda khudong chadaba mafam ama oirakpana tolaba mioi ngaktani mafam aduda yoraknaba honabadasu awana kaya khangjakhrabani aduga amuksu asuk thuna makoibu hongdokhanduna residency tana purakpa adudi makoida kaya da hena awaba oikhiba matam masida aikoi leimai makhagi kaada leiba mi masingdi kaya amani Mr. Quinton Colonel Skin aigi nupa ai samak Mr. Cousins amasung Mr. Garden asini pung taret lom tarakle yamna phajana yasangma matamni numit takhiba tangairi nongchup atiyada kakhalak pangang machuna agoibada leiriba lamtu pumnamak adu pumngan nganthok hanbagom okhi mayam adugi marakta thong changphamda leplaga wari watai sanaduna leikhiba Colonel amasung aigi puroiba makhoi anigi maithongda kari ullibage haibadu khangbada karisu aruba ma oiramde adumnadi oirabasu kari thokadoribano haibadudi aina thongna phana hangjaba ngamlamde kona thangda aigi puroibana inakta sanglaktuna hairami madudi aikhoi residency thadoktuna kasar yonaba chatkhiba tare haina yum maduda sum leibadagi mafam madu thadoktuna chatpa haibasina aingondadi hena waba hena phattaba oibagum khanjakhi aingonda leiriba kibaduna ai sabu khudum chanchin handuna sum leibagi matam leiraktre adum moinamak amuk makha tana wafam ama khanaraga asumna lepnakhi madudi ningthau khubam silliba misak aduga yanaba ama puraklaga wafam kharagi makhada yaknaba oibagi wakhal se loisinnaba haina sithi ama ire sithi adu chief commissioner masana sahi tawi marol de asini karamba phibamda nakoina aikhoida nongmai kapa lep kadage amasung viceroy da pau pi khinaba telegraph mari samjinnaba matam pigadage sithi asi iringaida colonel na Bengal khongba singda nongmai kapa lep nanabagidamak khongnaba yathang tawki kudatta Bengal khongkhi ngaihak leiraga Manipuri singsu khonglakhi mamai thangda nongmai amatta kapakhidre pumchik chikhre asigi matungda aigi nupana chithi adu puduna thokhi chekpal wangmada leiba Manipuri ama kauraga jobarasta pirunaba sinakhi nupa adu chatkre aigi nupasu residency da halakle minute kharagi matungda ningthau khubam silliba misak aduna Mr. Quinton unaraga masaga wari sanaba pami haibagi paw ama lakle paw asiga loinana Bengali de iba chithi ama su yawraklami chithi aduda chief commissioner gi chithi adubu taramna lawbagi wafam yawrai loinana wafam asima su khanghalai madudi karigumba Manipuri singna nongmai kapale patarabade British khulai thadokadabani haina chithi adu Engrezi da amuk handokpagi maramda khanarakpada Mr. Quinton na Jobras masamak kauraga pallibo wafam sing adu sandokna haihallasi haibagi wafam ama haudoklame amasung mahakpu unaba yagadra haibasu hangki kudakasida chief commissioner masamak yauna mahaki kangbu Colonel Skin Mr. Cousins Lieutenant Simpson amasung aigi puroiba yauna aikhoigi thongal changphamda leiba office aduda thokhi aduga ningthaugi chithi adu handokpa ngaikhi Mr. Simpson di masana yaningna aigi puroibaga loina khibani aisu mahaka loina na chachage haijakhibada aidi leihoriba mafam adudana hena asoyangam thokloi amasung aigi thamoi chauthokadabani hairaduna aibu bidai tauramkhi asimasu hairamkhi madudi nongmai kapnaba lepkhragani santi purakadorabani amasung aihaki isa yamna chokthana ure khara pothanaba honau haina numit adudagi mahakpu amuk khanna uba phangkhidre